Koi MLA minister singsi prime minister ubaga chin makhong pai ga mimang tumang khangda makai khurumam do mali lepo hai ga lepi phammu hai ga phammi sauda di telephone makhon fada lepnei onthok onchin thektok thekchin yadra ga de PR or 1915 I act Koi MLA minister singsi prime minister ubaga prime minister ubaga Andak di kuki minai je Penna Nepali na mo oire mo pautai ni Kuira mo ina oira je Na anju phai ngarang ju phai Nepali sing je Kuki sing je Moi gi mateng yaudra de mo hingba ngamdab janini Thakning channing ma je yam henjilab janini moi je Moida Chaningai thakningai nisha pucha gi pot se adum pichilade lan je lepoi hai je akoi di khangi mapi mapa jing di khangda male moi ba dum panam yokhat la Naga kuki khanauda maidai singna achawro lawi adugi kok tunabo nina usitkidron Parjagi ihunjo kra khanga wa ngangadamni thabak su kra tawgadamni matomda ngamme hamnai uni haina magi aning badu khak tawradi akhoi parja je kanaju mayang oiro Nepali oiro kuki oiro amda usiloi akhoi yelhomi akhoi je mayang sibaina oina chaw laire moidegide moigi run gado moina nawa lawbidra tawning tawle moigi khudon bida chatkadaba thaba ngakhtani adusu ngamdaba moina tawi free na thadokba mi gina akhoi gide sokpa yaroi hana phaikak phangna lepi akhoi gina moi gi khaktagi wakhan gi aning bagal to tawle Parja akoina pendreba yadi baje khangan bam thoina mana mapi mapa do oiramna icha jingi pendaba icha yingi nungai tawje mapa akoina khangdana kanana khangnige adugumduna majum mapa mayam gidi mapa mane akoijo imu amagi akoijo chief minister gumban akoijo mapa matana macha sina pendaba thi na mapa adu tawe ada tawe da mapa makana macha sing bujena thamba yawrone akoi manipur gi mapi mapa ayu sing thammene mapa de Koi macha oktaba khotaba adugumbade jenda namchinai go aduga macha amatana akoi babaje phatte kote aina ngangba khotbada penda do ngangba da jenda kana